Chennai-dagi lakadaba panduna layruba Manipuri sing puba train adu hauzik ngaihaki matungda Juribam railway station da thunglagani. Train asina thungladringai mangoinana mari leinaba Manipur lengaki department sing amadi police na akanba section thauranga loinana train asina lakpa ngairi. Juribam railway station da hauzik Juribam gi DC amadi SP yauna lokhatliba section thaurang sing asi kupna yengselli. Tengnopal district ki Imphal More lambi da laiba Wapi village ta ngarang nungthil pung mari makhai khara helakpa aduaida sitkhiba akanba nonglei nungshit amadi len ga loina tarakhiba asida Wapi khul asida laiba yum ani amang ata thokre. Hairiba yum ani asigi manungda yum amadi nungshitna loina humdokhibadagi yum asigi machak mathum sing loina lokhada tasinkhre hairi. COVID-19 lighted asiga mari leinana ngarang Protection and Preservation Committee Manipur PPCM na chatharakpa tengbang bagi paringda Tengnopal district ki manung chanba haikakpokpi tarau village amadi kongkhang chothe village ki khunja singda chana bopolam kaya tengbang pikre. COVID-19 lockdown ga mari leinana LBTC group of institution aicho khumbong na lockdown gi chaithing hena fanglaba khunggong gi khangalaba imung yangkhaida chana bopolam sing ngarang tingbang khre. LBTC group of institutions ki secretary I Ghandajit na luchingduna atai thomi singaloinana social distancing tawduna yung khuding gi tingbang pikhi. United Development Committee Wavagai Assembly Constituency amadi Saina Institute of Medical Science Helping Group Porompat ani na kusham naraga sinduna nongmagi oiba lemna layeng magi kem amangasi irong kunaw da laiba Health and Wellness Center da pangtokre.